Ngasi October 3 asida tha manga mapung faraba khulai paiba 𝗤𝗔𝗞𝗘 kangpusingna haurakhiba furup kilan asi losinaba manipur lengana paikhatfam thokpa miyamna tawhaningba thabak amata tawdrei wangang lubagi kanabasu leitre haiduna ngasi khurai panagi nahasingna wangang daba khongchit ama chatkhre khurai panana sinduna chatkhiba khongchit adu khabai soida yos lampaktiki hauraga khurai hegru makhong fawba chatkhi aduga khurai salanthongda arambam samarendragi ningsing kolu khinba lampakta losinke ngasigi khongchit aduda maru oiba thodang lokhiba sana mangangna pawmisingda hai manipur lengangna thokliba irang asi losinapa amadi tangdu leitaba puraknaba chapchaba thabak ngasi fawba taraktaba asina wangang lubagi wahan thokleitre haiduna ngasigi wangang daba kholau laudaba khongchit asi sinbane miyamna makhal makha kyagi khongjang singleptana jangsilabasu lengana thoksadana leiriba asidagi pendaba fonglotuna khongchit asi chatbane adubu khurai maikairomgi maira paibi luk kharana athingba thambagi mathakta lengaknasu curfew thamjinduna khongchit asi chathandanaba honarakpa si laibak thibani haike Najingna changthaiba khongjang sidi saugatkani matungdaju saugatkani mamangdaju saugatana ai masidi aibaki oibani miyamgi ni managi nate ngahak herega mengak mapujingna amamungang masana ngang macho masana kakpa masana ngakhoki bawahai amata chumna ngangdaba ngahaki sentiment sagatana tawbase yaningde mengakchina tha manga sujana aba megi ahumdagi changpaje makhoina mathau tawrabadi numit manga ni tarani taju loisanba yabani adubo makhoina asom bai dana tawsanadana miyam uchaibani makhoina tawibasidi hodong mathi unna kumani soidonggi manam haurai bani khongchit aduda sarugya kibi nupi amana hai hojik manipur da thokliba irang asi amuk hana thoktanaba lengangna chapchaba thabak lokhatpiyo manipurdagi narco terrorist sing maru fangna muthatlasi haike Chachariba akoi peace rally asida leijariba manipur gi CSO sing amadi youth of manipur makoina changsaliba khongsan asidagi tokhaiba khongjang amanate leijariba akoi khurai panagi naha sing asina leiriba CSO sing amadi youth of manipur na tawrokpa khuding makta democratic oiba maongda tawrokpa taragadi akoi loina mak saruk yazagani aduga akoina punchen jarakpadi ai agi laikai ai agi khunai ai agi panas dagi punchen jarakanda apunba manipur sigi punchen jarakpagi khongthang amakhak lakchana bagi damakta akoi punchen jarakpani aduga masida akoina main oina akoina semjariba agenda sing asidi NRC implement tawbiu aduga resettlement akoigi chuchampur dagi ikau dagi more dagi laiba akoigi maitei innocence maitei sing asida mayuma kai changjabam bidriba mayuma kai changba yadriba relief camp da leidiba sing sigi resettlement athuba da bibiu amadi akoigi nupi sing angang sing amadi satra sing sida yam brutal oiba maongda angang sing asida chathariba asigumba thawongsi amuk hana manipur sarkar na thoktana bagi damakta daite lobiu Yeah!